Makha taba pumnamak aina loina daita logani aujimak mabu phaduna warak naba hai khiramai masidagi David pu makoi ani na changsinduna phaduna table da namchinduna tham khiramai masidagi Rocky na su ligli ama pairaduna ligli aduna David ta khut thana na ba changsilak khiramai masidagi Rocky na mahang na pairi ba ligli aduna David ke makokta thana na ba taurak khiramai Matam masida asomdana Rose adu makoi gi choose grand hotel da laklamme masida gi uncle weng na Ildan Miss haina kauraduna mapam masida lakpabu kari leibagi hairaduna business trip ama chatkani haibadu chatrabra haiduna hanglakhirame masida gi Rose na David karambar room da leibagi haiduna hanglakhirame masida gi uncle weng na Rose ki wadu tabada chamam naraduna Sir David mapam masida lakhi haibasi pauso amata pirak tabanina Khangja hodre madugi damakta ngakpiu haiduna hairakkhirami masidagi Rose na amuk Rocky asi nakhoi gi nachanupa thokpra haiduna hanglakhirami Uncle Weng na amuk Ildan Miss na karamna khanglamli banu hairaduna achumbani mahak ichanupa budi thoi makhoi sungasi hotel asida makhoi gi class reunion ge party pangthoktuna lairibani hairaduna Ildan Miss na mahakpu khangbra haiduna su hanglakhirami Rose na amuk madupum na magtokro hairaduna yamna thuna makhoi gi manakta chatsi haiduna haikhirame Uncle Weng su mabukningda kari tawba yawra jano khalladuna Ildan Miss haina kongjaraduna makhoi gi room adu takchage hairaduna Rocky na party tawriba room adu da lagmina khirame asomdana Rocky na makhutta ligli bottle ama pairaduna David ki makokta tharaglabi matamduda mahana mabu phaduna thamliba Peter amadi Jekpu laktuna inthokhraba matungda table adudagi hogut khirame mahakna asumna hogut khibadagi Rocky na tharagliba ligli adu table da oina thajin khirame tawriba matawachida makoigi mamanabi Lily amadi Melody adu yamna pakana kina yengduna lai khirame Masidagi amuk Rocky na laithoraktuna David ta yenglakpa matamda David na khokpangna oina kauthoraklabi masidagi amuk Peter amachung Jake puchu chaitheng pikhirame David na asumna mamanaba sing adu pudatlaba matungda mahakki phurit adubu kanthokladuna makhata na khanaba pamlibra haiduna hairakkhirame masidagi mamanabi Melody na David ke matawadu ubada David asidi hanaga manaramdre yamna sathirame hairaduna kina yengduna laikhirame matamsida David na wakal ama khalame karigumba hojik kalliba asigumna hanasu kalamba taragadi matamduda aibu nakoina usitaduna karem kathai nakiba chingadu karisu tawba ngamlamloi khalladuna hojikti magic water gi ising thakpada natana iru jaba phawba magic water na iru jariba aingondabu icham chamba taibang mi amanadi aingonda karisu tawba ngamloi nakoi gumba karisu nataba gunda asidi warakpada oina gi thabakni haina khalladuna Rocky na yengduna lairame Rocky su David na phurakpagi saina adu khangladuna yamna sauna hogulaktuna David ta hairaklambe nanggumba karisu nataba lairaba amana aingonda thaba yabra haiduna hairakkhirame Majidagi David na amuk hojik phawba mi usitaba handribra hairaduna adudi amukachu chai chakho hairaduna oi thangba mamitta kinna thidakhirame Majidagi Rocky su sauraduna David ta amuk khut hange tawrakpada he thangba mamittu su amuk kinna thidakpikhirame Rocky adu chaina khangladuna David kauraduna nangna ngasi martial art haiduna laglabasu nangna thantana mi yankai chamadi maithiba pibadi ngamloidana hairaduna nangna nathongna yamna lairagadi mapam asida lengdana layu aigi uncle bu kauduna nangbu soidana warak hangani haiduna hairakkhirame matamsida Uncle Weng amadi Rose adu changlaktuna Rose na kanano nathongna laina aikhoi choose grand hotel gi special guest ta khut thagani hairibadu kanano haibadu khangnaba tare haiduna hairakkhirame matamsida Melody na Rose bu kauraduna nangbu aikhoi gi classmate Rose to natro hairaduna nangna mapam asida Uncle Weng ga changminaraglibasibu choose grand hotel gi Ildan Miss to nahak oirabra haiduna chu hanglakhirame matamsida amuk Jake na Rocky bu kauraduna nahak ki uncle na mapam asida laglibasi nangonda khudong tiba tare khangbadagi Uncle Weng na Ildan Miss pu mapam asida puraktuna nangbu kanbiba laglibra haiduna chu hanglakhirame masidagi Rocky na
Uncle Wayne gi manakta chenchinduna nahak lakpa yamna phare hairaduna mahakna ngasi aingoda tawriba sigi matungina mahakki mathakta ahakpa dandi pibiyu hotel asigi Supreme VIP Black Card duplicate ama paidakpadasu nattana sel paiba saduna aikoi mayamda khut haribasigi matungina haujimak Uncle Wayne gi mi kauduna mabu warak piyu haiduna haikhirami masidagi Uncle Wayne na Rocky da onsilakduna warakadabadi nangni hairaduna kupangna Rocky da thajin khirami masidagi nangna aikoigi special guest da awaba piriba karigino ainasu nangoda haikrabani karigumba Supreme VIP Black Card paiba miyoi thengnaragadi makoida respect tawbada natana makoida awaba piganu haikraga nangna karigidamakta aigi wabu ngang na chatpagi mahutta aikoigi special guest ta karigidamakta awaba piribano haiduna ngang chai khirami masidagi Rocky na amo special guest ni haiba hairaduna uncle gi wakal adu onadabra mahakti khungangda laiba lairaba nupa amani mahakna bu karamna hotel asigi special guest oigadori bano hairakpada Uncle Wayne na Rocky gi makhut adu bu kantholaduna aingonda uncle haina su kaurakanu ai nangi uncle sunatte nangi namana aingonda kanna hainarakpadagi nungaitaduna aina nangbu hotel asida changhan khibani natrabadi aina nangbu mafam asida changhan gadaba sunatte aduga nangna aina hai khibagi wangmada nahangna irang thogali basi karigino maha asi kanano khanglabra hairadun hauchi aikoigi choose grand hotel asida mameng khwaidagi chatliba insang na pi adu mahaki infol dagi mana loina supply tawduna mafam asida tharaklibani haiduna hai khirame masidagi Rocky adu mahaki Uncle Wayne gi wa adu tabadagi ngakpaga loina na tasengna insang na pising asidi David na thaduna puthokpa ngakta oiramne hairaduna upai laitana David ta yengduna laikhirami masidagi Rose ta amo David ta hairaglami makoigi marana asigi matungina nahangna makoigi mathakta kari tawba pambage haiduna hanglakkhirami masidagi jengna Rose na David ta hairiba wa adu tabada pakatladuna David ta haijaraglami ngasi thogliba thawdok asi Rocky na akhoida tawdaba yate haiduna tawkhibani karigumba aikoina mana hairiba wa adubu indaba taragadi mahakna aikoigi mathakta dandi pirakani kibadagi ngasigi thawdok asi thokkibani masigi damakta classmate friend amani khaladuna aibu ngakpiyo haiduna haijakhirami masidagi Peter nasu achumbani hairaduna ngasi thogliba thawdok asi mahakna thonba ngaktani haiduna su hairakhirami masidagi Rocky su mangonda loina tainarapaduda mi masak khangdaba sa hairaduna yamna sauna nganglakhirami masidagi David na changsilaktuna nangbu aina karamna warauge haiduna hairakkhirami masidagi Rocky adu kiraduna nang aigi nakta changsilakanu hairaduna Uncle Wayne da aihak nangi mari matagi machanupani aduna nangna aibu amukta kanbitaba yade hairubada Uncle Wayne na Rocky gi makhut adubu kanthoraklami masidagi David na tawriba matau aduda ngasigi oinadi wa asi matang asida loisilasi hairaduna Rocky da ngasidagi khanglo yengbada yamna sona ui haiduna usit thoidaba karemnabagi thabak adu thado nattab taragadi ngasi thogliba thawdok asidagi hena khudong thiba tagani hairaduna Uncle Wayne da makha tabadi nangna phanaba tawkhro haiduna haikhirami masidagi Uncle Wayne na Sir David haina kauraduna ngasidi Sir gi seba mapung phana tawba ngamjakidre masigi damakta ngakpiyo hairaduna karimata khanbiganu makha taba aina phanaba sinjage hairaduna ngasidagi aikoigi hotel da asigumba chakotaba miyoi asi amok hana changlaktanaba black list ta thambata natana Sir David ta khut thananaba honarambagi damakta makoi pumnamak police ta sinnaduna matungda amok hana tawdanaba warak hange hairaduna makoigi guard chingda kana lei hairaduna lamhenba sing asi phaduna police ta sinnakho haiduna haikhirami masidagi Rocky na uncle haina kaujaraduna aihak nangi nachanupa gumane aibu police tadi sinnabiganu haiduna haijakhirami matamchida jegnasu David pu kauraduna aikhoibu amukta ngakpiyo haiduna su hairakchirami aduga amo mihau karam chaubi Lily adusu David ki manakta chenchilaktuna nang aibu nungsi pamdabra hairaduna karigumba nangna aibu thadok piragadi ai nangi nupi oina laige haiduna hairakpada Rose na Lily gi wadu tabadagi sauraduna
Uncle Wengda Makoi Busu Mapam Sidagi Yamna Tuna Putoko Haiduna Hai Kirami Masidagi Uncle Weng Nasu Lilibu Mapam Madudagi God Singi Manakta Laktana Intok Kirami Masidagi Uncle Wengna Karimata Kambiru Ragano Hairaduna Wari Ngak Sanabi Hauko Hairam Naga Mapam Adu Tadokduna Sat Kirami Matam Sida Amu Rosna Davidta Karisu Taudabra Haiduna Hanglak Kirami Masidagi David Nasu Karisu Tudoko Taudre Hairaduna Nangbu Taba Amat Satkani Haibadaine Aduga Nangna Mapam Asida Lagli Bachibu Kari Taurage Haiduna Hangkirami Masidagi Rosna Amu Aigi Taba Adu Loibaduda Nanga Amuktang Unaramge Haiduna Changlak Pani Haiduna Su Kunlak Kirami Masidagi David na Rose Pukauraduna College ki Matamdagi Hauna Haujik Pauba Nangna Aingoda Mateng Kaya Ama Pangbibasina Maram Oiraga Apangba aigi wakalse marak-marakta nahangna aibu nungsibagidamag tauriba jala haina khanjai karigumba aina nangonda ngangki sakkibada nahangna nungaitaba amadi aigi aranba wakal asigidamakta ngakpiu haiduna hairubada Rosna amo ikai nungsi yanana phongdokpa ngamdana leiramba mahakki nungsiba adu phongdok haurage khalladuna tasengna aina nangbu nungsi hairabadi nahak yarakadra haiduna hairakirami Masidagi David adu Rose ki wadu tabada kari hairaduna pugak ngakirami Masidagi David na nate wakal do onari hairaduna aidi icham chamna phagi oina haikibani adugi sumathakta aidi lairadaba longmi amadi masidabu aina karamna hairakpada Rose na amu longmi ama oirabasu kari kaibage hairaduna hauji nahangna thariba insang napi adusu aduki matik phabata natana mipum khudingmangna nahakki insang napibu laige haiduna su ngainaribani masidabu longmi ne haiduna karigidamakta pukchel pikkadawribano hairakpada David nasu adubudi chummida hairaduna noktuna hairaklami masidagi Rose na amukasu ngasi phawba aigi ifamda nangi laman chauna tonsinduna lairibani karamba matamda singba ngamgani hairakpada David na aina bu karamba matamda mateng pangkike aibu ningsingba ngamdre hairaduna wakal tawrame masidagi mamangda thokiba thogdok amada Lily na Rose bu kupangna tharamni maramdi mahangna makhoi class ta masak ipa phajabana maram oiduna kalakpadagi Rose ki mamaibu thangna lenthatuna mahakki phajaba adubu mangnanaba hodarigai matamda David na nakoina tawriba chingadu karino hairaduna police bu kauduna nakoibu phalura hairubada Lily adu upai leitraduna ngasidi phare matungdadi nang lemna khaktharo hairamnaga Lily gi party singadu mafam adu thadokduna chakkirami asum tawduna David na Rose bu kanbi khibagi matang adu ningsing lakhirami masidagi David na amukasu hairaklammi nahakna khanglibaduni aigidi ima pabungsi laiba nate ijat yaudraba longmi aiga sel paiba nasakna taw phajabi ijat laiba nakhoigi imunga aina karamna wafam asida thajaba ngamgadawribano hairakpada masidagi Rose na nang aibu thajaba natra hairaduna karigumba nangna aibu thajaba taragadi nangna su aibu nungsifam thoi pumnamak tokhranga nangna aibu thamoi singna nungsiba taragadi khenaba pumnamak lamna thamkhraga nang aigi damakta punchi chuppagi lepiba ngamgadra haiduna hanglakhirami matamsida David na wakal ama khalami aina Liangsen family da lairingai matamda aigi thawai hakchang pumnamak kathoktuna makhoigi phanana bata tawkhibani aduba makhoinadi aina lairaba macha oirubana kanana su aibu nungsibide thajabide yum adudagi phawa tanthok pirakhi masina maram oiraga sel paiba chingbu aina thajakhidabani amukhana aigi lairaba punchi asibu makhoina sanabi gadra khanbada adubu Rose na di aiba asugyamna nungsibiriba sidabu aina karamna mabu miraigani khanduna lairingaida Rose na David na tumina laibaduda pakatladuna nahak aina hairiba wa asi yaningdabra haiduna hanglakhirami masidagi David adu yaningbagi mawongda nungsiminok nokladuna Rose ki mafamda nungsibi tawge tawraglami matamsida David na Rose ki manakong mayada phagi tawraduna nahak chakti yamna chadeko karigumba nahakna chak yamna charamba taragadi ai nangbu karamna thakani haiduna phagi tawrakpada Rose na nangsidi hairakpada David na ikhang khangawdana Rose ta nungsibi tawsinkhirami masidagi amuk David na Rose ta hairaklambi ai mafam asida kuina leithaba yadre ibani luhongnabagi damakta insang napi kaya thaduna sel taludaba yadre hairamnaga mafam adu thadokduna chatkirami asomdana
एलिसना मचेगा मपाबु कौरदुना मसीबु अमुक्ते येंगो हायरदुना संगलक्लमे मसिदगे एलिसना महाकी फोन अदु मपादा येंगहल्लदुना सोशल मीडिया असिदा अमुक्कसु चूज ग्रांड होटल के अनौब मेनू अमा थगलक्लिबसि येंगो हायरदुना अदुगा कमेंट सेक्शन असिदा मियोय खुदिकमक्ना थगनदुना अखोई कस्टमर फावा मखोइना लोइना मुनबिख्रे हायरदुना मपादा तमलम्मी मसिदगे मचेना अमुक अखोई कस्टमर की वा खक्ता नत्तना अखोई पार्टनर सिंगसु अखोइदा हंगलक्लबनी चूज ग्रांड होटल फंगलिबा येंसांग नापी असिगी क्वालिटी दा नखोइना अखोइदसु पीबा ngамगद्रा हाइनसु हंगलक्लबनी असुमना मखा ताना असुम चथरप तारगदी अखोई होटल की बिजनेस असि मुटखिबा याय हाइदुनसु हाइरक्लमे मसिदगी मपा अदु तफंग खंगद्रदुना मसिदबो आई करी तौ हाइबनो हाइरदुना अखोई होटल की बिल असि फावबा येंगनिंगबा फावद्रे हाइरदुना टेबल मथक्ता लंखाई खिरमे मसिदगी ममाना अमुक हाइरक्लबी मसी पुमनमक्सी डेबिटना थोहनबा ngaktani mahakna aikhoiga yengnaduna leiriba चूज ग्रांड होटल दा mahakki insang na pising adu pisinbadagi थोगलिबा ngaktani हाइरदुना डेबिटना कोइरिबा इंखोल अदुसु अदुक हंगना चावबा इंखोल सुनते अदुगा करिगिदमक्ता मागी इंसांग नापी असि हौजिक फावबा लोइबा नाइद्रिबनो हाइना हाइरक्पदा मसिदगी रोबाना अमु हाइरक्लमी अखोई इयाम्बा असि होनबुबुदी यामना कल्ली महाकना फना कन्ना होनदुनसु अदुबो मागी इंसांग नापी असिबु हजिक फावबा लोइबा नाइद्रिबसिबु महाकना थाखिबा लोखिबा मतमदुगा हाइनरुरगदी नहन्ना लोइबा यारबनी नत्रगा मागी इंखोलदु लैहाव अदुकी मति कनबदगी लोइबा नाइद्रिब्रा हाइदुनसु हाइरक्खिरमी मसिदगी मचेना अमुक हाइरक्दमी नहाकना हाइरिबसिगी आथर्दी महाकना ngasi पुथोगलिबा क्वालिटी लैबा इंसांग नापीसिंग असि इंखोल अदु लैहाव यामना चेनबदगिनी हाइरिब्रा हाइदुना हंगलक्खिरमी मसिदगी रोबाना अमुक मधुमंगनानी हाइबगी वाबुदी नत्ते करिगुंबा इंखोल अदुना ओइरंबा तारगदी इंखोल अदु अखोइगिदमक्तदी यामना कानाबा अमा ओइगदौरिबनी अदुना करिगुंबा इंखोल असि अखोइगी खुत्ता लैबा तारगदी अखोइगी होटल असि अमुक हन्ना कनबा ngamgani अदुगा इचेसिंगना अमदी इमा पाबुंगना मथा साबगी मथौसु ताररोय हाइदुना हाइरक्खिरमे मसिदगी मपानसु रोबोट की वादु ताबदा यामना हरावरदुना नंगना हाइरिबो वा अदु अचुंबा सोइदना ओइगनी हाइदुनसु हाइरक्खिरमी मसिदगी एलिसना मसिना अखोइदा खुदोंग चाबा कानबा पीगनी हाइरगदी इंखोल अदु लौननबगिदमक्ता चत्सि हाइरदुना करिगुंबा अखोइना इंखोल अदुबु लैदुना अखोइगी खुत्ता लैबा तारगदी चूज ग्रांड होटल ना अखोइगी मयोक्ता कयाम कुइना लेपा ngambage हाइबदु येंगबा तारेदना हाइरक्पदा मसिदगी रोबाना अमुक सेकेंड सिस्टर हाइना कौरदुना इयाम्बगिदी इंखोल अदु महाकिदी हिंगनबगी लंबीनी मसिदा ख्वाइदगी लूरिबदी महाकी इंसांग नापी फावबा अखोइदा पियु हाइबा यादबा मियोय अदुना महाकी इंखोल अदुबो अखोइना लैगे हाइबदा महांगनाबु यारकद्रा हाइरुबदा मपा अदु छाउना होगलक्तुना माना यागेरा यारोइरा महांगना अखोइगी सगैदा लैरिबा मखै अखोइदा इंखोल अदु योलक्तबा छुंया यारोय हाइरदुना मसिगी थबक असि रोबोट नंगोंदा सिंदरबनी महांगना करिगुंबा हराव हराव यारक्पा तारगदी अइना माबु युम मसिदा अमुक हन्ना चंगहनबिगनी करिगुंबा मदुदा महांगना लम हेंदुना यारक्तबा तारगदी अहेनबा पैसा कया पिसिंदुना नमदना मुल्लगा मफम मदुदगी तांथोखिगदबनी हाइरदुना रोबोट सिन्नखिरमी मसिदगी रोबोटनसु अइ ngamnaba pangthokchage हाइरदुना मतमसिदा महांगना डेबिट के मतंगदा वखल अमा खलम्मी नंगना इंखोल कोइबा हाइ हाइदुना मुक्चरिबदु हौजिकति कदाइदा इंखोल कोइबगे हाइबदु येंगबा तारे हाइदुना खंगदुना लेरमी असोमदना डेबिट अदु वखल नुंगाइना ngasiदी ngahaksu potharurabaniना मखा तारपदा करी अमुक थासिगे हाइबदु खनखिगे हाइरदुना वखल नुंगाइना मखुत तिंथोक्तुना हाइ हुमदना लैदिङै मतमदा मनाउ निपा रोबोट अदु तुंगदा चंगलक्पा खंगौदबदगी मखुत अदु हाइरक्पदा रोबोट की ममाइदा ओइना थाजनखिरमे मसिदगी डेबिटना नंगदी मफम चादना मफम मसिदा कैदौबगी लैरमलिबनो हाइदुना हाइरक्खिरमे रोबोटना अमुक इंगंगंगना लैथोरक्तुना चाइना खोल अदुबु खांगदुना मयाम डेबिटपु कौरदुना नंगिसि थवैना तौगे हाइदुना तौरिब्रा हाइदुनसु हाइरक्खिरमे मसिदगी डेबिटना रोबोट की मतौदु उबदा नोगलदुना मफम चादना नंगना लैरमबगिनी करीमता खल्लुरनु हाइरदुना नंगना मफम असिदा लाकपबु नयामबदा करी हाइनिंगबगे करी अमुक चाल तौगे हाइदुना लाकलिबनो हाइरक्पदा रोबोटना डेबिटता हाइरक्लमे नहाकी इंसांग नापीगी मतंगदा अखोइना नंगी अरोन अथु पुनमक खंगले हाइदुना हाइरक्खिरमे मसिदगी डेबिट अदु रोबोट की वादु ताबदा वखल अमा खलमे अइना इंसांग नापी थाबदा मैजिक वाटर सिजिनै हाइबसी इनाउ निपा रोबोटना
ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯤꯡꯅꯔꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯂꯤꯕꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯕꯥꯅ ꯑꯃꯨꯛ ꯅꯣꯛꯂꯗꯨꯅ ꯏꯌꯥꯝꯕꯅ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯅꯍꯥꯛꯀꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯃꯊꯟꯇ ꯍꯦꯛꯇ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯄꯪꯐꯗ ꯐꯔꯛꯀꯗꯕ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯍꯥꯛꯀꯤ ꯏꯪꯈꯣꯜꯒꯤ ꯂꯩꯍꯥꯎꯅꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯁꯨ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯂꯩꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯗꯦꯕꯤꯠ ꯑꯗꯨ ꯄꯥꯈꯠꯄ ꯐꯈꯤꯔꯝꯃꯤ ꯑꯩꯗꯤ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯒꯤ ꯃꯦꯖꯤꯛ ꯋꯥꯇꯔꯒꯤ ꯃꯇꯥꯡꯗ ꯍꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯐꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅ ꯃꯈꯣꯏꯗꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯊꯣꯛꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯀꯗꯔ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯅꯈꯣꯏꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯁꯤꯟꯅꯔꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯒꯤ ꯏꯙꯧꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯌꯣꯜꯂꯣꯏ ꯍꯥꯏꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯏꯁꯤꯟꯅꯈꯤꯔꯝꯃꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯂꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯁꯣꯏꯕ ꯑꯍꯦꯟꯕ ꯑꯋꯥꯠꯄ ꯌꯥꯎꯔꯒꯁꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ